Hoakip Nia Special Court na bel Pikhre India ki mathakta lan hoduna tokhaiba leibak ama semnanaba honabagi maralda Manipur Police na phakiba Government of People's Democratic Republic of Kukiland ki President Hoakip ngarang Special Judge Nia Imphal West na lupa lakh ahum gi PR bonda bel Pikhre ngarang Special Judge Nia Imphal West ki court ta chatakiba accused Hoakip ki loina bina tharakiba bel application hearing aduda prosecution ki maikaidagi thamkibada ing kumja lising aniga kungani thoigi May Kuntrada Imphal Police Station da Pikhalakiba report amana Government of People's Democratic Republic of Kukiland ki President ni haiba Hoakip kauba amana lautuna duna India ki mathakta lan hauraga tokhaiba leibak ama semnaba honare haiba akaknaba pau ama phangki pau aduda yumpham oiduna case asigi iona inquiry ama chathabada accused asi social media da yamna active oiduna mija miyambu government ki mayokta lan haunanaba insinba post kaya thengnaki inquiry aduda accused asina tongan ba lanai mioi kaya dagi ajoba senpham kaya khongalambasu thengnaki funding asi terrorist ke thabak thauram singda sijinaba oigani haibagi jingnaba lei masigi mathakta group asina leibak asida charangnaba thokhananaba thabak tauriba asi state asigi security da ajoba singnaba ama oibana accused adu numit adumakta da phagatki court na additional public prosecutor amadi defense counsel animaki warol sing kupna taraba matungda accused na Kuki nation ama sagatna bakhonariba asina India ki sovereignty amadi integrity ki mayoktani adubu accused asi sahi aniga tha tara hena custody da leirakle case asi investigation su loirabana accused asina investigation asida akaiba pirakpagi oithokpa nemi phibam asida accused ki bail application asi ayaba pibaga loinana lupa lakh ahum gi PR bond amadi chap manaba senpham gi security anida bail Pikhre haiki